Dr. Rajesh Kumar na Chief Secretary ki charge pukre Department of Personnel and Administrative Reform gi Under Secretary gi ngasi thokpo hukum amada Dr. Rajesh Kumar IAS MN 1988 Additional Chief Secretary na makha taba hukum ama thoktriba phauba Chief Secretary ki charge puragani haire ngasi su COVID-19 na mioi ama sire ngasi su COVID-19 laichat na positive oiduna laika narakpa mioi ama laikhidraba nupa asi chahi humudra ga taruklom sukre Chandel District ki manung chanba chakpi karongdagi ni ngarang numidang pung 10 rom taba matamda mahak na layeng duna leiriba koirengai da leiba CMC Hospital da laikhidraba halasi hana diabetes amade hepatitis ki laina na naba mioi ne mioi asi tharaga hojik phawda COVID-19 na laikhidaba mioi taruk sukre Containment Zone Lauthokre Bisnupur District ki Nambol Police Station ki manung chanba kakyai mayai lekai da COVID-19 na positive oiba mioi ama yaurakpadagi lekai asi Containment Zone oire haina lauthokre Hiram asigi matangda Bisnupur gi Deputy Commissioner oiribe Nita Arambamna ngasi order ama thoktuna Containment Zone oire haina lauthokhe Thoubal Khekmanda COVID-19 hotspot oirakpadagi imung 12 gi mioi kuntra positive oire Khekman gi praja sing athuba matamda test tawragani CMO Thoubal District ki Khekman Gram Panchayat na konba mafam sing asi COVID-19 gi hotspot oirakpadagi hojik phawbada imung 12 gi mioi kuntra positive oire laikai asigi lehuriba mioi singsu athuba matamda COVID-19 gi test tawbagi thabak sathabiyu loinana lakhotpam thokpa section ki thabak lakhot piu haina praja sing na phongdorokli Khekman Gram Panchayat na konba mafam singda COVID-19 na positive oiraba sing adu Gram Panchayat asigi ward number 8 ki Khekman Lairembi lekai da mioi 13 Khekman Asem lekai da mioi manga amade Khekman Awang Taba mayai lekai da mioi amani positive oiraba mioi sing asi mari leinaba COVID care center singda hojik layang bagi thabak chathare positive oiriba mioi sing asigi manungda imung amadagi mioi manga mioi ahum amade mioi mari punna positive oiba yaure oiriba phibam asida khul asigi mioi sing akiba phawbodagi yumdagi mapal thongadabadagi kuntak lansibaga chap manakre loinana miyoibana hingbada nongmada tangai phadana phangdraba yadarba polam sing phangdabagi awaba chauna mayok nare haide Khekman gi praja sing na phongdorakpagi matung inadi miyoi kuntra positive oikiba asiga samnaramba miyoi kana no haibado sarkar gi mari lainaba authority na thidokpinaba atuba matamda test tawbagi thabak chathabiyo hojik khul asigi miyoi sing thongal amasung lambi sing thingjinaduna amaga satok chasin tawba kinaduna leinare test tawbiyu hairabasu kit leite haiduna test tawbiyu yadre maduna khunja singi marakta positive oibagi chang wangkhalakadra haibagi akiba leire haire sairak asida pauksi asina Thoubal District ki CMO ga wari sanaba matamda phongdorkibade ngahan makai test tawnaba kit leite haibado hojik leire hayengdagi hauna makata na Khekman gi praja sing test tawbagi thabak chatharagani loinana positive oikraba mioi sing aduga karamba mioi sing samnarambagi haibadugi khongul lithoktuna mioi sing adusu athuba matamda test tawthoktuna lokhotpam thokpa section thorangi thabak lokhotlagani hojik phawbagi oina Thoubal da positive oiba migi masing hengalakpana district asigi haksel ga mari lainaba doctor nurse amadi ata staff singna ana layeng bagi thabak paikhatnaba honabada khudong chadaba kharadi mayoknare adubu sarkar gi maikaidagi khudong chadaba sing asi kokhanaba thabak paikhatpa hore paikhatpam thokpa ana layeng gi thabak sing paikhatlagani haiki Sorat Sel Tharamba Meeoi ama positive oirakpadagi Esei Shakpa pala Yaona test Toubinaba Dabi tawrakle Imphal gi Thangmaiban Lairen Hanjam laikai da leiba doctor amana laikai aduda pangthokpa Sorat lana thoram yauduna Esei Shakliba palana chingbada sel thabagi thabak chatharamlaba matungda COVID-19 na positive oire haiba kona khanglakpadagi Sorat ki thoramda Esei Shakliba amadi pung yairiba mioi sing mi paiba poknaduna makoibu athuba matamda sarkar gi mari lainaba authority na test tokthokpiyu haina dabi tawrakle pause asina phangba paugi matung inade Thangmaiban hijam laikai da mioi ama laikhidabage Sorat ki thoram aduda positive oiraba doctor aduna laktuna pala sing amade babok singda sel thabagi thabak chatharamkhe adubu numit adugi nungthilda mahak masama COVID-19 test tawbada positive oirakpadagi Sorat ki thoramduda yauba Esei Shakpa sing pung yaiba lairik taba mandap gi babok ahal khara amade mahaka nakna phaminaramba mioi kaya hojik mi paiba poknare haire maduda natana doctor aduna changlamba imung kharagi mioi singsu laichet asina nagadra haibage akiba phaunare athuba matamda mari lainaba sarkar gi authority singna mijeng changbiduna mioi sing asi test tokthokpiyu haire thokdok asi thokiba numit humni suraba phawbada sarkar gi maikaidagi karigumba thorang amata lakhotana leirakpa ase pendaba phongdorokle loinana Sorat ki thoram yauruba mioi kayasu yumdagi mapal thoktana hojik section thorangi thabak lakhotuna leinare karigumba makhoi gi marakta positive oiba yauram labade laina mathang sandorokpa yabage akiba leire haire